Bisnupur District ki Tronglaobi awang lekai gi yum amada rocket kapsinduna pikliwa ngang ani hatkiba masong apokpi mamana sokhankiba ki Thoudokta Chenba haiba UKNA gi Meeoi ama NIA na Phare mahak numit 10 ni police custody da Remand Thakhre hiram asigi matang na police na thadorokpa paw mana hai farba Meeoi dudi Churachandpur district ki manung Chenba molnom khuldegi S palal kuki apokpa leikhidrawa lejang kawi mahak mamang tha July tang kulumdoida Churachandpur district ki manung Chenba Gelmon Khulde ki security force na fakhibani S Palalbu wahang pahong chathabada mahak UKNA gi self style finance ki head ni haiba khangmangam ke loinana mahak Manipur thoklibi rang asiga mari leinaba tongan ba case kaya da su senaba Meeoi oram ke S Palal ki mathakta wahang pahong chathabada kumja lisingani kungamanga gi December ki tang 13 torvung da thokhiba bom pokhaiba ki thodok chahi asigi February ki tang 3 amasung 4 ki lonabada molnom area da nongmai kapa chahi asigi July ki tang 4 da chief minister gi Churachandpur khongchat ka mari leinana kabrang area da nongmai kapa ki thodok chahi asigi March ki tang 13 da Bisnupur district ki CRPF ke manakta nongmai kapa ki Thoudokta Chenba Meeoi ni haiba khangmangam ke loinana chahi asigi April ki tang 3 da Bisnupur district ki manung Chenba Tronglaobi awang lekai gi yum amada bom kapsinduna pikliwa ngang ani hatkiba masung apokpi mamana sokhankiba ki Thoudokta S Palal su chauna chenai haibasi khangmangam khibani haina police ki paw asina makha tare Amarom da S Palal asingarang special NIA Imphal ki court ta puthoklaba matung numit 10 ni gi police custody da remand pikre hari